Lamdam Asigi Houjik Oiriba Phibam Asida Chief Minister na Eramdam Asibu Meithakta Thangattuna Thamlaba ADUGA India government na MEICHAK PHANABA mai YANGSILLI HAINA MARISUBA KHWAIRAMBAND ima KEITHEL lufna HAIKHRE Houjik Chief Minister na fam thadokpa haibasi Eramdam bu thawoidabani haina logani athuba matamda lengak ase hingat handuna Eramdam manipur bu kallu ngasi fawd illegal immigrants singna afaba makhalgi khutlai sizinaduna yelhomi ekhogi mamal yamlaba thawai kaya manghankhre adubu ngasi fawba India lengak na manipur bu India gi saruk amani haibagi wakhalon thadoktuna mapandagi lona changsilakliba Utang bigi saklon lauriba illegal immigrants singi michang sangduna Manipur bu machet tana thugaiduna yegnabagi michang da lebli matang asada Eramdam lengak mapu singamadi miyamna khangadabadi Manipur machet tana kaikhibada India lengaki karisu mangzaba leite adubu Lamdam Asigi yelhomi ekhogi puari di sinkup sana kaikhini punnamak asina maram oiraga athuba matamda lengak lingadabani Houjik Chief Minister na fam thadokpa haibasi maram chade amadi MLA singna machoy group semduna Thugaibagi wakal thadok haina luf asigi Secretary General Binodini na khudyek piduna thadorokpa press note amada phongdorakli